Now, ma'am, yamna angakpa paw ma hana taminasi Kuki singda Mokogi khulai theibagi tanja pirira natragana Kuki sing loina chelo haibagi tanja pirira lakliba nomaijing ningthoka phawbagi matungdagi Kuki sing khulai paiba yaroi haibagi chi ama mayam pawse ana taminarasi ko asise kari haina khansige ekhoi ko ming laktre noi loina chen khro haibagi ingit pirira kari haideno ase haibam khangdare ma'am pawse taminarasi adubu ekhoi gidi thibo humba mafam da sanga ga asigdesiga thona phaba aikoigi leiriba maitegi idi chelaga maitegi idi cheleba adubu iramnam kanbagi tamwa thoiba ibung yupasingna loiba thaudangse asisi amumu kawbusu yawba adugumba maitegi idi chelaga maitegi nuksibado kharadi mami sami toba adumba kharasu yawrei tanjasida adu pawse taraga wakhan khara taminasi phamnaibe mayam Pam pairaga, Aigi Isa Suzaude, Iramdam can wait among Toklay Bese, Aigi Isa Sudi Natedana, Sininga Moy Sizabani, Paraga Moy Pazabaniana, Uzipona Labor Matam Yoribra, Kam the Recari Haideba, Pamna Helira, Iramdam Nakali, Helira, Karambahana, Kandori Banose, Hoji Power the Kanbangam de Bracano. Lakliba Sunday, Monday dagi manungda Kuki gi khulngakpa seng license gan nataba atopa nomai paiba yararoi hairi Kuki leaders sing na army officials sing da chattuna haijabada Sunday Monday dagi henba yararoi hairakre aduna Kuki volunteers sing na khulai lochin kro handmade gun pampi gun yauna loina lochin kro frontline amadi manakta laiba post sing da license gan natana atopa nomai sizinaba yararoi hairi Now ma'am 18 June dagi hena sathiba Lan Horakani Irang Horakane Begi Pause Taminasi Aduga Hoji Tawai Kubakta Hapaga Equimiam Vitamata Chongduiba Equigi Icha Adutanatana Equigi Meetei Chanu Atoibi Kayama Yamna Aruba Pibam the lady Hoji Sapam Tapong Kanga Dana Mapam Marang Kanga Dana Hoji Tom Sapam Kanga Dana Hoji Kochai China later Hoji Aduna Mapam Karada Hoji Atuba the Matang Pangana Kanjari Aduna Mayam the Matang Nijeri Mayam the Matang Pangviraga Soidana Matang Pangzagana Kanjari Aduga Mayam the Matang Pangbirakta Bataraga so Aigi Maggie in Angamating Kaji Tangers, Mapam Krada Matang Pangzagana Kanjari, other Hojik Pibam, Adukimatic Lure and Aqualan Secatro, PR Lady Isa Sumiam Tiroma Tiro Humaga, Tawai Kubakta Hapaga, Big Liba like Nashutami, but Isaka and my future, Lanchiamaga Idam Kangana Chonghuiba, Equigi Meetei Chanu Atoibi, Aduta Natana Equigi, Big Liba Isaka, Yadano Huzik, Wana, Kangauna, Matam, Sabam Tapam Kanga, the Kadom Dina Loina, Kochai, Tanjasida. I coina Matiang Pang the Dikanana Matiang Pang to ribbon of PR Liana, I coin a Koichai Subu, Awaba Matam Sida, young gender Dikanana, young genturi Banova, although Pausi and Miners is now ma'am, Pum by the Mayam D. Housing Hidaga, the what is a ma'am Hiner, and Pum by the Mayam D. Isai Suno, what is a Kadayona, what ever said, Kajikan Kangan Janingi, Housing Isai Susing, Mapam Rang Kang the Nakocha, and a lady ever said, Kajikan Contaminacy. Hauzik miyamna thengnariba awaba si ko khanba ngamdrabadi lamdamasta June 19 dagi hena sathiba ama soidana lakani haina MP Leisemba Sana Zawbana haikre Phamnaibe mayam kumai yengbirang makeup thokpiro yamna ware ubada ngamdare khangba ngamdare PR President rule se maitei khaktagi mathakta oirabra President rule sina lakpagi matungdani arambai tengol phawbada Asam rifle na omjal laga phare arambai tengol sina leiramdaba taragadi ngasi maitei phibam kai oiramgani khungakpa isa khungakpa maitei chanu kaya thoklaga ekhoi myam gi tamakta thawai khubakta hapaga chongthok pirakpa se arambai isa sing khungakpa isa sing atei kanam na ekhoi bu kanbi ki ba chongdo ki ba lete central force na amadi leiba ekhoi gi state force kaya sing jena kona maningda Kukina heart paloiraga asiba khungat palakpa matamda central force laiyaba ado ekhoi gi leiriba arambai na thoklakpa matamda di khutta khulai pairaga ahambada arambai tholakhiba nate ado pause hana taminarasi ko khulai pukhalu haiba sibu Kuki singna demand tawreiba Kuki singna Manipur thugai gen honareba asigumba Kuki MLA singdugi mathakta di action ana lokotaraga khulai hana pukhalu neutral oina bai Khulai puno pukhatpe matungna Kuki na kapa ka meitei puno tumna hatu again khalira kari sanari bala long no khang driver aduga ekhoi khungakpa mayam so ekhoi gi arambai phauna thiba humba tawraga nampu hapuda phajal li punjala e babuji
अदुबु कुकी सिंगिदी होजिक फावदा मतम पीरी लाइबा नमाइजिंग निंथौकागी मतुंगदगिदी कुकी खुलाई पाइबा याररोय हाय करीनो तौरिबसे पीआर से मैतै खतगी मथक्ता राबा मैतै लोइसन यायना तौरिब्रा करी लालोंगनो अखोय ज्ञान ताबा ngam Governor Ajay Kumar Vallana numit taretni gi matam hek thakibaga Assam Rifles na Arambai Tengol Kakchingi Thaumi Kunnipan tongan ba potlam kayaga loinana fagatlure thodok thokfam dagi fangba pauda ngasi ayuk anganbada nifutaruk suba Assam Rifles ki kangbo amana Kakching Wairi Panjau Panlumda Laiba 80 unit 26 ki kem koisin ki kem adu koisilaba matung AR gi team adu na mafam adu da lairamba Arambai gi Tengol 20 kuntaruk adu fagat kibane makhoi fabagi paw adu fangbga masing yamlaba miyamna mafam adu da thomjilakpadagi atopa lambi amada Assam Rifles ki team adu na Arambai gi Tengoloi sing adu puraga chatke adubo masing yamlaba miyam aduna AR gi personal mangasu gari amaga loina na koisinduna thamke amaromda Assam Rifles na Arambai gi thaumi fagat kibagi paw adu hekta baga Manipur gi tongan mafam kaya dagi irang haurakhe miyam gi irang kansilakpaga iroina na fakiba sing adu gi manungda bosem na lauba class 10 exam thaga da yauna miyoi tara hanba oina Kakching police ta sinaraba matung da thadokhe makhatana miyam na awatpa miyoi sing thado o haibagi khongjang kansilakpadagi lemhauriba 80 gi thaumi tara taruk aduso AR na Kakching police ta sinaraba matung thadokhe adubo 80 gi thaumi sing adubo faba da yaukhiba tongan ba khutsukulai sing adu de police custody da thamhaure hairi aduga ichinaw mem PRO Robin Mangang Arambai Tengol gi PRO irba Robin Mangang gi post ma mem taminarasi yengminarasi aduga tanjasi da Kuki na haikhibo phom masu leibani Kangla da yangna Kangla da Kuki gi firan thet kani haina ado kariguma Arambai Tengol amadi khoi khunga pai chasing thom da ba taragadi Kuki na haibo phom do achumbo irambasu yai akhoi myam gi tamakta thawai khubak ta hapaga nongmei maru marakta chongdoki base Arambai ga khunga pai bungu pa khaktani ati kanam late ado pause taminarasi ayamna achumba amadi mit mai si akhoi gi mit na khong hen gadaba akhoi gi gyan se akhoi gi lausing se khaji tang mayam khangmina se ba asiguma post ama mayam taminasi ko akhoi Manipur lenga tanatana India gi leiba central government na so asi apam sa khaji tang khandaragadi phagadrai bo yamna nungai jagane bo apam jesi haijege General Headquarter ki PRO oina thawpubiriba Robin Mangang khoirakpang gi page tagi post amakaktang lakut charaga thamjage India Pakistan landa Rajasthani youths kaya Kashmiri youths kaya makut khulai pairaga Indian Army ki mateng pangkhi India ngakhi makhoi gi mathakta case amata lakut khide Manipur gi issue asisu India na ngakli basi illegal immigrants narco terrorists singna landarak padagi lebak pu thamoi singna nungsijaba youth singna paisa siki phangdana khulai paiduna external aggression dagi ngakthokhi makoi asidi phagadaba natte India amadi Manipur government na khwai dagi wangba award pibi gadabani matamaduda khul ngakpana lawkiba achauba thodang sing adu lauramdraba hauzik kanglada Kuki gi phiral pairambasu yai haiba wafam phongdoli aduga post amaga muk mayam yengminasi aduga hoji haigadabadi aigi yumse aina kandori bani mitop na kandori banate Tanjasida iramdam Manipur se kandori base iramdam Manipur de leiriba phamnai rabi MLA minister mayam leina mitop ke yaka ngaina leba matam oiri brai bo hangje se katang hangjage hojik je wari base kanana wari Manipur de leiriba yelhomi ama oina maitei masana iramdam kanbagi tamukta awaba kaya ama cheitheng phangi base maitei masa cheitheng phangi ba khaktana khangbanga meba phamje si haijage aigi isa yaudi haina aigi imungi mi yaudi haina tarai khandok pase aduki matik thamoi pubangamde hoi mayam purmaksu loina warang mani phamnai basing su warang mani adubu cheitheng phangbagi awabaga nungai te bagi awabaga se aduki matik khetneye base phajana mami yamna sengna ubangam bagi mato mongama uba phangwase khajikhak nungai jade aduna hojik isa mayamna kappiba mamitagi mapi kangdriba hojik tanja sida isa mayamna mafam marang khangdana kangawnena koichen chena khangi base Ekhoi myam gi tamakta thoklakiba isa mayamni ngasi ekhoi khunga pa isa mayam leiramdragadi asong gi yumda leiba nungai ne isa kaya ama mapanda laik tamhallaga isa kaya amana atang ba gari kaya da koina langna paine leiriba se ekhoi gi meitei athoba kaya na thawai thadoga mi kaya hujik lanjena na leiraga ibung upa isa athoba kaya amana kangawna na leiriba se asi kawroisi
अदो पोस्ट अमता येंगमिनागिसी igi luching purel korongan makhuman gi page tagi post amani kaktang lokhotcharaga thamjage na Kuki amuk hanna separate administration demand talaroi na withdraw tahalu NRC tawro illegal immigrant deport tawro adum marai pithok charakani kainone kana su paining ba pot natte haiba wafam makata na thamle makha अदो इचनाव मैम हौजिक हौजिक फोन खरा लाई मफम खरा दा मतेंग पांगबगी तमक्ता अइना हाइजगे से अदु अदा पार्टी अमा अमा करिसु नते खुनगा पै इचनाव सिंग याम अवावा फियम दा लैरे आइना मफम खरा दगी मतेंग निरकपगी फोन खरा लाई अदुना अखोइनसु हारिबा तंजा असिदा मफम खरा दा मतेंग खजतंग पांगमिना से अफम से हाइजगे हौजिक यामना अरुबा फियम दा हाइबा तारे अरुबा फियम दा लैरे इचा खरा हौजिक इचा सिंग से हौजिक की तंजा असिदा पीआर ने आइना मेतई की लैरिबा मयाम सिबु थीबो होमबा तौरगा फागतलिबा पुंगतलिबा मयाम से अखोइगी करिसु मरान लेजद्रबा मेतई मिचमगी मथक्ता कुकी सिंगना ओटपा नैबा तौरिबा कुकी सिंगसिगा हाना कोमिंग तौरा कुकी हिल एरिया दगी हौरकपा लान ngatani aduna कुकी सिंगना लैरिबा मखोइ हिल एरिया सिंगदुगा हाना चंगागा कोमिंग दि तौद्रगा वैली दा तंपाक्ता कोमिंग तौरगा अखोइ म्यामगी तमक्तनी आइना खुनगा पथोइबा अखोइगी मेतई अथौबा कयाबुदी होजिक थीबो होमबा तौरा फाबा चैबा क्यामा तौरी होय मागी ड्यूटी की मतुंग इना तौबो ओइरंबा याय ड्यूटी तौबिउ फजना करिसु अकाइबा लेते अदुबु अहामदा कनाना हाना इरांग से हौरैबनो अदोयेदी कोमिंग से हाना कदोना तौबम थोई से खजितंग खंदा हनिंगी गवर्नमेंट की चथारैबा रूल सरकार की होजिक थाबीरैबा सेंट्रल फोर्स कयाना मागी मथौ फजना पांगथोइबा सुमाइना होजिक कांगपोकपीदा चुचानपुरमदा हाना अमुतंग कोमिंग से तौरगा मफम सिंगदुगा हाना चथाबीरागदी मैतैगी मफमदगिदी करिसु इरांग हौनिंगाई लेते मैतैगी मफमदगिदी इरांग अमुक्तसु हौखिबा लेते कुकीना इरांग हौरपगी मतुंगदता मैतैना डिफेंस तौबने बसे मयाम पुनमंगसु खांगिबनी अदो तंजासिदा अखोइगी होजिक अखोइ म्यामगी तमक्ता थोइबा इसासिंग गी माइगैदगी मतेंग पांबिरकनबगी तमक्ता फोन खरा लामी अखोइसु सोइदना मतेंग पांगनबा होटनाजगे अदो ngasi खरसु नुंगाइतबा हाइबा तारे पेंदबा मफम खुदिमक्तगी नुंगाइतबा पाव ngata लाकपनिना वाखनसे यामना नुंगाइते अदो इचनाव मैम ngasi से अइना वाहै वाता खरा कनगिबा माले अइना वीडियो से सेम मतमदा मरमदि खरा साउनिंगबा अमदि पेंदबा टेंशन मैमना लेबसिदा अदो होजी अखोइ होजाइदसु मैमना हेना खंगनरबा रोहन फिल्म हाइना लेरिबा इनाउदुसु होजाइदा ngarangdagi yorokna leire aisu mahaka unaba chatkadabase ngarangdagi pau pirabani adubu unaba chatpa matamse khajitang sangdare engar hayengumba se maga unagena khanjari aduga makhata bada rohan ga mukari chathaba kamai to boda myangi homda thamjage ado isinau mayamna mateng khajitang pangwi ofam si haijage hojik chireba waraba tanja isa singna mafam marang khangdana koinga ngauna cheliba tanja chabam thapang khangdana leiriba tanja sida isinau singi icha singi ekhoina mateng हौजिक्की मतम से मतेंग पांगद्रगदी कनाना मतेंग पांगबिगनी अखोइ म्यामगी तमक्ता थोइबे इचा म्यामगी अखोइना अंगम मतेंग खजगतंग पांगबिनसी आई हाइरिबा नंबर असे पिजरमगे नंबर सिदा म्यामना सोइदना मतेंग पांगबिरकनी अबेगी थाजबसु थमजरी अदुगा हौजिक अखोइगी आरामबाई अमदी अखोइगी इरमदम कनगैना थोकलेबे इचा आइसु सिंगदा फाबिबा ओटपिबा नैबिबा तौबिरिबसे मैतैगी ई चेलिबा ड्यूटी ने ड्यूटी तौबिउ ड्यूटी दे अखोइने कसम ताक्सबा लेजदे अदुबो खजितंदी खंदमिनसी थोइबा मयाम से इरमदम की तमक्तनी को अखोइ मयाम की तमक्तनी को बसे खजिक खंदमिनसे अफम जे सिमतंग हाइजगे अदुगा फमनाइरबा ओजाय काइखमनोदा मतिक चारबा एमएलए मिनिस्टर मयाम दसो हाइजगदबदी हौजिक रूलिंग अमदी ओपिनियन थिनना लेनरोइसी तौरीबा तंजा से कइनो फिबम से कइनो इसा सिंग करी फिबम द ओइरी इसा सिंग से तौरीबा से करिनो आबसे खंदमिनसी अदुना पार्टी की सु असे कांग्रेस पार्टी बीजेपी पार्टी सु लेजदे अदुगा खुनगाकपगी सु खुनगाकप इरमदम कनबा हाइबसे असि खक्तनी अइना खंजरिबा अदुना अखोइना मतेंग पांगबसिदी इरमदम कनबगी तमक थोइबा इस्नाउ सिंगना मतेंग पांगजबनी अमा हाइना अखोइ तोंगाना खाइबसु लेजदे अदुना हौजिक इरमदम कनबगी तमगा थोइबा इसा सिंग ना फोन तौरई मफम खरदगी मतेंग पांगबिरकनबगी तमक्ता अदुना अखोइसु अथुबा मतमदा अंगमा मतेंग हजितंग पांगनबा होटनाजरी सोइदना मतेंग खजितंगसु पांगजगनी बोम जसी हाइजगे मयाना मतेंग पांगबिरकनी बे थाजबसु थमजरी चिनाव मयाम ngasi video se matang se loisan jarage ngasi soidana video se ga wahi wata kalam ngane wafam se ai thajai aduna wahi wata kan giba kya lerega su waro biganu aduga video se da soiran yaw khiba kya lerega su waro biganu haina मैम पुनम के फम दा पारी मोम चैनल नै कोक नोजरी कांगले पाकना याइ फरे इबदो पाखंग मना याइ फरे
lamdam asigi miyamna khamthengna wanaraba kari oirakadagi haiba tamba ngamdabagi fivamda leingai tanja asida rajniti tawriba singna political game tawduna leibagi matam natte aikoi pumnamak amata oina lingjel manana leibak miyamna panagadabani haina MP ningthau lesemba sana jawbana haikre ngasi GP college ta pangthokhiba thoram amada saruk yakhiba MP lesemba sana jawbana paumi singna hangba wahangi paukum piraduna mathake wafam sing asi haikibani makna makha taraduna hai hauzik lamdam Master lengak semba ngamdabadagi PR thamlibak khungak pasing faba punba horakliba asi karigino haiba maram soidana leigani amadi miyamna su maram hanglakani hauzik miyamna thengnariba awaba asi kokhanba ngamdrabadi lamdam asida jun 19 dagi hena sathiba ama soidana lakpa yai lamdam asigi tungi yumbi oigadoriba naha singna karidagi khutai pairakhibano makhoibu matau karamna mahusagi punsida hanjul hangadagi haiba khanaba changi thuna lengak ama lehenna bahotnaba changi asing basana duna wangang bana kana belairoi haiba yauna wafam kaya phungdokhi Unit 26 की कमांडर याउना आरामबाई टेंगोल की मियोई कुनगनी फान सेंट्रल फोर्स न फाखरे हाइना सोशल मीडिया सिंग द वीडियो सर्कुलेट तोनरखरे पुबा थांगमंगमदरेदा थमोइसे यामना नुंगाइते खंदरुबदा खरा हेना हाइरगने मित्तगी पीतादै तौरिको अदुबो सोशल मीडिया दा कप्प खोटपसे आई खजितां नुंगाइजदे खांगमंगमदा मतमददी फजनमंगमदरगा पीताखिबा नतना अदुगा मैतै नुपी अमा ओइना लैरगा मैतै की ई चेलगा कैदबगी मित्तगी पीतादरिबनो इमा मयामना नुपी लान तौगी मैतै नुपी की थौनादी एखोइमी लिंजेन खाबा अदुगुंबा मैतै नुपी नेबसे खंगनगे आइना मित्तगी पीतादबनी अदुबु थमोइदि अदुकी मति कायबसे हानिंगाइ लेते माइगे द हुजिक तौरइबसे मयामनुसे एना खंगमगनी को हाइनिंगबना थल्ले पेंदबा ngатani करी नु फोंदोक्तोरिबसे पेंदबना थल्ले इचनाव मयाम अदुबु ngasiगिदि वीडियो से मतंग से लोइसनजरगे मथंग वीडियो द म उनरसि इचनाव मयाम कांगले पाकना याय फरे इबदो पाखंग मने याय फरे अखोगी लेरिबा मैते अथौबा अखोगी लेरिबा इचा मयाम गी तमक्ता मयाम ना याय फ थौजाल निमिनसी यमदोंगी मैरा कटमिनसे अफमजे से हाइजरगा ngasiगिदि लोइसनजरगे इचनाव मयाम